Hello everyone. Ngasigi mathel sidi usoi kangshu ne aduga usoi kangshu da maru oiba machal sing maroi mapang sing kari kari darkar oiba ge habado ai mayam da share tokjarake adu happy ba mana masing sing je hapaga di amuk hena koigi flavor leiba yamna ham haw leiba du oieba koigi tilau phadigom hapana tabako kari kari mana masing atopa maroi mapang hapaga hen hawge habado mayam da ai share tokjarake aduga usoi se leirubagi video clip amain hapsabani ko usoi se macha ngakta phange achobu phangdre aduga yolammi basingchu koigi masagi chana nabal thamambadege engonda yon thorakpaneba ko adum low grona 80 rupees ta lawre aduga sisina thamban chamani pan sat pud haibadune mayam khangbibra chamni pan sat paji sumaina masak se sumai tawi ko aina lai da katna naban aina pamange dana sigai se lawre aduga koigi thamna khenjong do koigi mimi chana naban da thamna khenjong khara maga leijare adoi taragadi aisi mayam se semna na bai tawjarage ko kangshu gi damakta sumaina koina mangal apoppa se darkar oibanina mangal apoppa se ngaujare ko sumaina khara aduga mulle hai kandu da ingdhalani aduga khon da tawraga kitang kitang hapaga subirani ko adu makhal makhal ne ko suba se koigi ngauraga suba su yai adagi kamthoga mangan je kamthoga adum melaga char su yai ko ado si sine en hawi do sumaina mangan je sumaina kaba kaba yam kana toidabida ko kitang yawhalani ba mangan je do sumai suba loire aduga usoi se aina ne khokpagi di utre ba ko usoi se sumai phajana khokto oga pana pana itle aduga cooker da hapaga amu anirak tang kam thoe ko aduga mahi se phajana sumto oga sudoini ko mahi kitang di yauri adoina sari ne kitang sumaina ingda hale aduga sumto oga surakadoine ado ingda halaga sumto oga thamingai marak sida aina morok se morok atekpado adune angang ba kharam ni futpada hapane ko adudo thum tawraga phajana hana met pirane ba ko adu phajana sigai se hana met laba matungda suraba matungda ngari se hapaga phajana met pirani do morok machet amaga hape go sida manam nungsina bana yamdi sarani morok se yambanina do morok atekpa khara mane morok morok matek amane hapsalaga ngari jega tawra phajana sujarani ado si suraga adum met toine ba ko ado met pa sisu kamaina met ka dege habidu su ai myam da share torke do sidi loire ko pese semba loire ngari gi do sise pese aina loina mak hapoi ba ko ahan bada koigi sum thoga thamiba usoi se sidai sida tangkhai ma hapane ba duga sigai se han pajan noi doine ba ko pajan met pirani sije usoi jiga morok ngari thum sijing je han pajan met pirani noi birani ado usoi gi kana ba yam lei ko koi hakchang da koi gi bamboo shoot se benefit me amam lei hakchang da koi gi bp control tawi diabetes phai adagi magi masing yawi dana ko dietary fibers yam yawbani na ma je koi gi stubborn oiba constipation leidana khong hamba nungai tabase cha ba thakpa gi bidi oire ko nungai jadre adu bitaraga su sigi stubborn oiba constipation je yam phai hai ko aduga sigi metpagi aino niom do ngasai gi hawai asubudo asida su ngari khara hapaga sigai se met toine pulap na habadi machi machi mahaudo taste to leina na baneba koigi usoi da su taste to la ani ngari gi namba namda ba habto le roidana aduna usoi da su met piba ngari thum morok to aduga hawai asubu da su met piba aduga met pa loira kana pulap nang notion bi doine ba ko adoi ta di machi machi namba namda ba habto le roi khara khara adum chap mana ni ba mai flavor se adu maroi mapang sing sina koigi tuning khok dagi tharoi thongba da hapa koigi kai hai adagi mayang ton mana sigai se sijina doine ba ko ado tilhau mana tilhau soijalaga dum loi hapa ju ai ko ado hairiba mana masing jing aina sijina riba sigi tuning khok mayang ton mixtrubi mana sigai se yamna maru oiba koigi kangshu da hapada yamna chanaba mana masing ne ba ko koigi maroi mapang hai tare ne ado si myam se hapaga amtang kangshu je suraga amtang chabiyu magi flavor adagi magi aroma si sing se yamna anauba mawong habadi wakhalda chaba kanda yamna manam nungsiba ma puoga yamna hawbudu oyeba ko adu mayam se dum try tawbiyo injang se mathel se mayamna pambiraga di like comment share tawba kawbiram ganu aduga video se channel ase nongna thengna biba yawbiraga di Mrs.Nivedita bu support tawbibo oina subscribe tokshin biramo aduga usoi pambi bi yaragana like amam tang tawbiramo mathangda anauba mathel mayam amabu puraga lakjage ngasi giti mayam dagi bye bye